ꯅꯣꯏꯗꯗꯤ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯐꯖꯅ ꯌꯦꯡꯈꯤꯒꯦꯀꯣ ꯑꯣꯇꯣꯗ ꯇꯣꯡꯉꯒ ꯆꯠꯂꯁꯤ ꯀꯣꯏꯕ ꯆꯠꯂꯅꯤ ꯑꯂꯨꯁꯤꯒ ꯀꯩ ꯍꯥꯏ ꯀꯔꯤ ꯍꯥꯏꯕꯁꯦ ꯍꯔꯤꯕꯣꯞꯀ ꯁꯤꯒꯥꯔꯅꯤ ꯃꯔꯤ ꯆꯠꯂꯦ ꯑꯂꯨꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯥꯝꯃꯦ ꯑꯂꯨꯒ ꯐꯖꯅ ꯑꯗꯨꯒ ꯉꯧꯔꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯃꯨꯛ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯑꯩꯅ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯍꯤꯟꯖꯥꯡꯅꯤ ꯐꯖꯅ ꯊꯣꯡꯉꯛꯑꯒꯦ ꯊꯣꯡꯕ ꯄꯨꯝꯅꯃꯛꯇꯤ ꯎꯠꯂꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯍꯥꯞꯄꯦ ꯌꯥꯏꯉꯪ ꯊꯨꯝ ꯃꯣꯔꯣꯛ ꯖꯤꯔꯥ ꯑꯩ ꯆꯅꯝ ꯆꯅꯥ ꯑꯇꯣꯞꯄ ꯃꯁꯥꯂꯥ ꯆꯥꯅꯤꯡꯗꯦ ꯁꯤ ꯑꯂꯨꯁꯦ ꯈꯔ ꯆꯥꯎꯕ ꯌꯥꯎꯒꯜꯂꯤꯕ ꯑꯗꯨ ꯑꯩꯗꯤ ꯂꯣꯏ ꯍꯥꯞꯄꯕꯅꯤꯅ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯊꯝꯈ꯭ꯔꯅꯤ ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯀꯦꯃꯦꯔꯥꯗ ꯑꯣꯏꯅ ꯇꯧꯏꯅꯤ ꯑꯗꯣ ꯌꯥꯝꯅ ꯍꯥꯞꯅꯤꯡꯗꯦ ꯃꯁꯥꯂꯥꯁꯦꯀꯣ ꯑꯩ ꯈꯤꯇꯪ ꯆꯝꯅ ꯆꯥꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅꯅꯤ ꯁꯠ ꯊꯣꯡꯉꯝꯃꯒ ꯍꯧꯖꯤꯛꯀꯣ ꯁꯤꯒꯦꯁꯤꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯊꯔꯣꯏ ꯊꯣꯡꯕꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯄꯗꯤꯀꯣ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯔꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ ꯃꯌꯥꯝꯒꯤꯅꯗꯤ ꯀꯩ ꯈꯜꯂꯤꯕ ꯈꯨꯊꯣꯡꯁꯦ ꯃꯥꯟꯅꯔꯝꯗꯕ ꯖꯥꯏꯀꯣ ꯑꯩꯗꯤ ꯆꯅꯝ ꯆꯅꯥꯗꯣ ꯆꯥꯅꯤꯡꯗꯕꯅꯤꯅ ꯑꯩ ꯍꯥꯞꯆꯗ꯭ꯔꯦ ꯁꯤꯡꯁꯨ ꯍꯥꯞꯇꯦ ꯑꯗꯣ ꯑꯩ ꯐꯖꯅ ꯃꯟꯊꯣꯛꯑꯒ ꯁꯤꯁꯦ ꯆꯥꯝꯊꯣꯛꯑꯒꯀꯣ ꯊꯥꯛꯅꯕ ꯁꯣꯏꯔꯝꯃꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩꯒ ꯀꯥꯏꯗꯅꯣꯝꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯃꯌꯥꯝ ꯀꯣ ꯃꯍꯤꯁꯦ ꯁꯤꯗ ꯀꯪꯍꯟꯈ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯅꯤ ꯀꯪꯁꯟꯈ꯭ꯔꯅꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯊꯥꯡꯊꯔꯅꯤ ꯍꯥꯎꯔꯅꯤ ꯍꯜꯂꯛꯑ ꯆꯥꯊꯣꯛꯑꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯦꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯇꯝ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯨꯗ꯭ꯔꯦ ꯑꯗꯨꯝ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯅꯝꯃꯛꯀꯅꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯈꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯤꯟꯖꯥꯡꯒ ꯊꯣꯡꯉꯝꯃꯦ ꯑꯗꯨꯒ ꯊꯣꯡꯉꯝꯃꯒ ꯑꯩꯒ ꯀꯥꯏꯗꯅꯣꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯏꯊꯟꯗ ꯆꯠꯇꯣꯏꯃꯤꯅ ꯅꯨꯡꯉꯥꯏꯇꯦ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯗꯨꯝ ꯀꯅꯥꯅꯣꯝ ꯌꯥꯎꯕꯒꯨꯝ ꯈꯜꯂꯦꯕꯀꯣ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤꯀꯣ ꯏꯊꯟꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯅꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯤ ꯑꯣꯇꯣꯗ ꯇꯣꯡꯉꯒ ꯆꯠꯂꯁꯤ ꯀꯣꯏꯕ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯌꯦ ꯁꯤꯗ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ ꯔꯤꯄꯣꯔꯠ ꯂꯧꯔꯨꯔꯦ ꯔꯤꯄꯣꯔꯠꯁꯤꯒ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯦꯛꯑꯞꯀꯤ ꯆꯠꯂꯅꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯌꯥꯝ ꯋꯥꯏ ꯏꯊꯟꯗ ꯂꯥꯛꯄꯅꯤꯅ ꯅꯣꯏꯒ ꯄꯨꯟꯅ ꯀꯌꯥ ꯃꯌꯥꯝꯒ ꯑꯗꯨꯝ ꯌꯥꯎꯕ ꯈꯜꯂꯦꯕ ꯏꯊꯟꯇꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤꯀꯣ ꯏꯊꯟꯇꯅꯦꯅ ꯋꯥꯈꯜꯗꯣ ꯈꯟꯗꯦꯕ ꯑꯗꯨꯗꯤ ꯑꯩ ꯁꯥꯡꯉꯤ ꯈꯤꯇꯪ ꯆꯠꯇꯣꯏꯁꯦ ꯔꯤꯄꯣꯔꯠ ꯂꯧꯐꯝꯁꯤꯅ ꯇꯣꯡꯉꯥꯜꯂꯦꯕ बस ओके वही चला रहा था हाँ हाँ जी ओके पैनल है मैम हाँ फर्स्ट टाइम दिखा रहे नहीं नहीं फर्स्ट नहीं ꯑꯩꯒꯤ ꯇꯣꯀꯦꯟꯁꯦ ꯁꯤꯒ ꯂꯩꯔꯦ ꯁꯤꯁꯤ ꯐꯥꯁ वाले मी खुजांस मी म्याम गाइनर सोरबा टोकेन लौनरगा ꯑꯩꯒꯤꯁꯨ ꯋꯥꯠꯂꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ ꯅꯝꯕꯔ ꯑꯗꯨꯒꯩꯗꯤ ꯑꯩꯒꯤ ꯗꯣꯛꯇꯔꯗꯣ ꯄꯨꯡ 11 ꯃꯈꯥꯏꯗ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ 12:15 ꯇꯥꯔꯦ ꯊꯦꯡꯉꯦ ꯔꯤꯄꯣꯔꯠ ꯂꯧꯔꯛꯄꯒ ꯈꯣꯠꯂꯛꯄꯒꯗ ꯑꯗꯨꯒꯩꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯆꯥꯛ ꯆꯥꯔꯨꯔꯅꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯣꯡꯕ ꯊꯔꯣꯏꯗꯣ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯗꯣꯛꯇꯔꯗ ꯆꯦꯛꯑꯞ ꯇꯧꯔꯛꯑꯦ ꯑꯗꯨꯒꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯂꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯀꯔꯕꯥꯔ ꯌꯨꯝ ꯌꯧꯔ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯨꯔꯅꯤ ꯑꯩ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯃꯈꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯑꯩꯈꯣꯏꯗꯥꯁꯦ ꯊꯕꯛ ꯆꯠꯈꯤꯕꯀꯣ ꯑꯗꯨꯅ ꯏꯊꯟꯇ ꯂꯥꯛꯏꯑꯕ ꯏꯊꯟꯇ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦꯕ ꯐꯖꯗ꯭ꯔꯥ ꯒꯦ ꯂꯥꯎꯑꯣ ꯀꯌꯥꯝ ꯐꯖꯔꯅꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯩ ꯒꯥꯔꯤ ꯐꯥꯔꯅꯤ
ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗꯗꯤ ꯒꯥꯔꯤ ꯐꯪꯗꯦꯕꯀꯣ ꯃꯄꯥꯟ ꯊꯣꯛꯑꯒ ꯐꯥꯔꯅꯤ ꯑꯣꯇꯣ ꯑꯃꯗꯤ ꯂꯥꯛꯏ ꯑꯣꯇꯣꯁꯦ ꯐꯥꯒꯦ ꯉꯥꯏ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯀꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯎꯠꯂꯛꯀꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯄꯣꯔꯠꯇꯨꯀꯣ ꯑꯗꯨꯒꯤ ꯃꯣꯏ ꯗꯣꯛꯇꯔꯅ ꯀꯔꯝꯕ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤꯒꯤ ꯗꯦꯠ ꯍꯥꯏꯔꯛꯄꯁꯨ ꯎꯠꯂꯛꯀꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗ꯭ꯔꯤꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯋꯥꯕꯅ ꯂꯣꯏꯔꯦ ꯌꯨꯝ ꯌꯧꯔꯦ ꯀꯨꯜꯐꯤ ꯑꯃ ꯂꯩꯔꯦꯕ ꯆꯥꯈꯤꯒꯦ ꯐꯖꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯑꯗꯨꯒ ꯑꯩ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗ꯭ꯔꯕꯅꯤ ꯑꯗꯣ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯔꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯗꯦꯂꯤꯚꯔꯤ ꯗꯦꯠ ꯍꯥꯏꯔꯛꯄꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯒꯅꯤ ꯆꯥꯅꯤꯡꯉꯦꯕ ꯈꯣꯟ ꯇꯥꯔꯁꯨ ꯑꯌꯤꯡꯕꯁꯦ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯐꯤ ꯍꯣꯡꯗꯣꯛꯈꯤꯒꯦ ꯈꯣꯡ ꯈꯨꯠꯀ ꯍꯥꯝꯗꯣꯛ ꯈꯣꯠꯇꯣꯛꯅ ꯇꯧꯈꯤꯒꯦ ꯀꯣ ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯦꯕꯀꯣ ꯏꯁꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯎꯔꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯔꯨꯕ ꯕ꯭ꯂꯗ ꯇꯦꯁꯀ ꯑꯗꯨꯒꯩꯗꯤ ꯃꯣꯏ ꯑꯜꯇ꯭ꯔꯥꯁꯥꯎꯟꯒꯤ ꯔꯤꯄꯣꯔꯠꯇꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯂꯧꯊꯣꯛꯎꯒꯦꯅ ꯆꯤꯡꯍꯜꯂꯛꯀꯦꯕ ꯃꯌꯥꯝꯗ ꯌꯦꯡꯁꯦꯕꯀꯣ ꯅꯨꯡꯁꯤꯅꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯅ ꯀꯦꯞꯆꯔ ꯇꯧꯈꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯌꯦꯡꯕꯤꯔꯛꯀꯅꯨꯀꯣ ꯍꯔꯤ ꯍꯔꯤ ꯀꯅꯥꯅꯣ ꯁꯤꯅ ꯍꯦꯜ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯃꯦꯒꯤ ꯇꯥꯔꯤꯛ 24 ꯃꯇꯨꯡꯗ ꯍꯥꯏꯔꯣ ꯃꯦꯒꯤ ꯇꯥꯔꯤꯛ 24 ꯃꯇꯨꯡꯗ ꯍꯥꯏꯔꯣ ꯖꯨꯟꯒꯤ ꯍꯥꯏꯔꯣ ꯃꯦ ꯖꯨꯟꯒꯤ ꯍꯥꯏꯕ ꯁꯤꯗ ꯂꯩꯔꯦꯗꯅ ꯁꯤꯁꯦ ꯁꯤꯒꯩꯁꯤꯒ ꯋꯦꯠ ꯍꯥꯏꯠ ꯅꯨꯡ ꯑꯃ ꯂꯣꯏ ꯏꯔꯦꯅ ꯑꯗꯨꯗꯩꯗꯤ ꯋꯤꯛꯁ ꯀꯔꯤ ꯀꯔꯥ ꯂꯥꯛꯅꯣꯏ ꯑꯩ ꯃꯦꯃꯣꯔꯤꯅꯤ ꯑꯩ ꯏꯆꯥꯗꯨꯅ ꯌꯦꯡꯗꯣꯏꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯃꯥ ꯅꯨꯡꯁꯤꯕꯩ ꯆꯥꯡꯁꯦ ꯅꯪ ꯈꯪꯕ꯭ꯔꯅ ꯑꯣꯏꯗ ꯄꯥꯗꯕ ꯁꯤꯕꯨ ꯏꯀꯥꯏꯅꯖꯥꯕ꯭ꯔꯣ ꯌꯦꯡꯅꯤꯡꯉꯅꯤ ꯌꯦꯡꯗꯣꯏꯅꯤ ꯌꯦꯡꯗꯁꯨ ꯅꯠꯇ꯭ꯔꯅꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯅꯍꯥꯟꯒꯤꯗꯣ ꯅꯣꯏꯗꯗꯤ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯐꯖꯅ ꯌꯦꯡꯈꯤꯒꯦꯀꯣ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯛꯇꯣꯏꯅꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯩ ꯈꯣꯏꯗꯥꯁꯨ ꯍꯜꯂꯦꯅ ꯆꯥꯃꯤꯟꯅꯔꯗ꯭ꯔꯣꯕꯅꯤ ꯄꯨꯟꯅ ꯃꯈꯥ ꯀꯨꯝꯊꯔꯛꯄ ꯆꯥꯒꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯁꯤꯗ ꯆꯨꯞꯄꯒ ꯊꯥꯗꯔꯅꯤꯀꯣ ꯑꯩ ꯆꯥꯛ ꯈꯨꯠꯆꯥꯝꯁꯦ ꯌꯦꯡꯉꯣ ꯆꯥꯛ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯑꯩ ꯃꯍꯥꯎ ꯁꯤꯗ ꯌꯦꯡꯍꯜꯂꯝꯗ꯭ꯔꯕꯅꯤ ꯃꯌꯥꯝꯗ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣꯊꯔꯣꯏ ꯊꯣꯡꯕ ꯌꯦꯡꯒꯦ ꯆꯥꯔꯒꯦ ꯃꯣꯔꯣꯛꯇꯩ ꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯃꯈꯣꯟꯗ ꯇꯥꯕ꯭ꯔꯥ ꯑꯩ ꯆꯥꯔꯒ ꯍꯥꯏꯔꯛꯑꯒꯦ ꯍꯥꯎꯏ ꯍꯥꯎꯇꯦꯗꯣ ꯆꯥꯔꯒ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯇꯪꯉꯒ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯊꯣꯡꯖꯩꯅꯤꯅꯦ ꯅꯪꯁꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯈꯨꯆꯥꯝꯁꯦ ꯑꯩ ꯂꯣꯏ ꯆꯥꯗꯣꯏꯅꯦ khổ không đi nó mới thầu nè đây là học kìa chị học kìa đang bám đang thầu hồi đi xí gấu này ha pani thầu rồi cái ngao đi hồi đi xong rồi mà đang khá cay vậy RC Royal Challenge hồi xong rồi mà đang khá cay có bao nhiêu bữa rồi hồi mi đây vậy nên xong mà thắc con gì nè Baba đâu có ngang cái này đi video tao là khuôn cái ta bác sĩ cả cà phê ô tu không rất là nha có cái gì chúng ta sao nó hồi vậy ते फोन तो जाता ही नहीं तेरा जा đi ना नहीं बात नहीं बोल रहा है लेकिन बोल रहा है lại rồi रुक आप कहाँ जाते làm gì không आपका फोन जाता ही thoải नहीं mái đó chị đâu cho nên
ꯍꯥꯞꯄꯒ ꯊꯣꯡꯕꯁꯨ ꯂꯩꯌꯦꯕꯀꯣ फोन जाने वाला नंबर दो ना ꯑꯩ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯆꯥꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯌꯦꯅꯝ ꯊꯥꯎꯖꯔ ꯑꯣꯐ ꯕꯔꯤꯌꯥ. ꯍꯥꯞꯄꯒ नंबर तेरा जाने वाला दो ꯇꯣꯉꯥꯟ ꯍꯥꯞꯄꯒ ꯉꯥꯡꯉꯦꯕꯁꯦ बढ़िया बाबा ꯑꯩꯅ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯥꯡ ꯆꯥꯖꯍꯧꯒꯦ ꯇꯧꯔꯒ ꯃꯥ ꯂꯥꯛꯄꯅ ꯍꯥꯏ हाँ ꯍꯥꯎꯋꯦ ꯃꯌꯥꯝ ठीक है मैं आता हूँ तू कहाँ काम कर रहा है मैं दुकान पे परसों तो आया था ꯆꯥꯛꯁꯦ ꯁꯥꯏꯌꯦꯕꯀꯣ ꯑꯩꯅ ꯊꯣꯡꯕꯗ ꯉꯥꯏꯔꯦ ꯍꯜꯂꯛꯑꯒ ꯊꯣꯡꯉꯤ ꯆꯥꯛꯁꯤꯗꯤ अच्छा अच्छा ठीक है मैं फोन नंबर भेजता हूँ हाँ, आपका भी नंबर दे देना ꯍꯩꯇ꯭ꯔꯕ ꯈꯪꯗꯦꯗ ꯑꯩ ꯆꯨꯞꯄꯒ हाँ ठीक है हाँ। ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯀꯥꯏꯗ ꯆꯠꯀꯅꯨ ꯆꯥꯔ ꯂꯥꯛꯑꯣ ꯌꯥꯝ ꯍꯥꯎꯔꯦꯍꯦ ꯅꯪ ꯁꯤꯃ ꯍꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯆꯝꯅ ꯊꯣꯡꯕꯁꯦ ꯖꯅꯝꯅ ꯊꯥꯎꯖꯔꯒ ꯇꯣꯉꯥꯟ ꯍꯥꯞꯄꯒ ꯑꯗꯨꯒꯩꯗꯤ ꯆꯅꯝꯒꯗꯣ ꯍꯥꯞꯄ ꯆꯥꯅꯤꯡꯗꯦ ꯃꯅꯝ ꯅꯝꯊꯤ ꯁꯨꯃꯥꯏꯅ ꯆꯝꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯥꯂꯨꯒ ꯇꯧꯔꯒ आलू हापम्बदो ngसाइदुना खमजल्लमे हिजांगसे पुरा ngasi thoi su pya ngwai ke nei ai hai ta do ya chak mu pui ga bane मैम आई चाक मैम चाब लोरादि अने खत तपगा वीडियो से मैम सांगनी वीडियो से लोइसलगे मतांग सिगा हाउदी हावरेवा इन थोंजबसे तसेंग हायबदा सिंगना हाउया नसा लो नसा हाउदी हाउदी सांग थोंजबने मी थोंबो चाजनिंगे वीडियो दबो हाउके हायगा रे आई थोंजा हावंद्रे दुना आई वीडियो थांगलाय नो हाने थांगो आई हावरेवा अरे मी पुनः वीडियो बुखाना दे लोय हाउ तो हाय ने वीडियो मसो हाउ ये हाय ने आई हाउदे हाउदे हाय वीडियो बुखाना मी सिंग लोय हाउ वो चा तो ने हाउ तो चा बन जन खान लो नसिदि नो फु बसे दि से नो गुइ गाय ना हाय थांग लो बाय बाय मैम लोइसलगे वीडियो से स्वाइड लोइसनजरगे आई फजना चागिगे अब ऑटो बा